ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯃꯥꯟꯅꯗ꯭ꯔꯕ ꯃꯇꯩ ꯃꯅꯥꯎ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯁꯤꯌꯥ ꯍꯥꯎꯕꯤꯖꯝ꯫ ꯃꯊꯥꯏ ꯊꯥꯏꯅ ꯄꯤꯛꯇꯛ ꯇꯧꯕ ꯂꯩꯕꯥꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯁꯤ ꯃꯤ ꯌꯥꯝꯅ ꯇꯥꯗꯦ, ꯑꯗꯨꯕꯨ ꯁꯨꯕ ꯅꯣꯝꯕꯗꯤ ꯌꯥꯝꯅ ꯀꯜꯂꯤ꯫ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯪꯅꯅ ꯅꯤꯡꯊꯧ ꯄꯥꯟꯕ ꯌꯥꯝꯅ ꯆꯥꯎꯕ ꯂꯩꯕꯥꯛ ꯑꯃꯁꯨ ꯂꯩꯔꯝꯃꯤ꯫ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡꯅ ꯂꯥꯛꯄ ꯀꯧꯏ꯫ ꯅꯤꯡꯊꯧ ꯂꯥꯛꯄ ꯃꯤꯅꯨꯡꯁꯤ ꯂꯩꯇꯦ, ꯃꯁꯥꯒꯤꯇ ꯈꯜꯂꯤ꯫ ꯄ꯭ꯔꯖꯥꯁꯤꯡꯕꯨ ꯃꯥꯅ ꯁꯤꯖꯤꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯤꯖꯤꯟꯅꯩ꯫ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗꯨ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯨꯕ ꯃꯇꯝꯗ ꯈꯨꯗꯣꯡꯊꯤꯕ ꯑꯗꯨꯝ ꯅꯪꯏ꯫ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯂꯩꯕꯥꯛꯀ ꯊꯪꯅꯅ ꯂꯩꯕ ꯑꯄꯤꯛꯄ ꯂꯩꯕꯥꯛ ꯃꯆꯥ ꯑꯁꯤꯗ ꯍꯅꯨꯕꯤ ꯑꯃꯒꯤ ꯃꯁꯨꯅꯨꯄꯤ ꯃꯃꯤꯠ ꯎꯗꯕꯤ ꯑꯃ ꯂꯩ꯫ ꯃꯃꯤꯡꯅ ꯁꯥꯟꯊꯂꯦꯟꯕꯤ ꯍꯥꯏꯅ ꯀꯧꯏ꯫ ꯁꯥꯟꯊꯂꯦꯟꯕꯤ ꯂꯩꯁꯥ ꯄꯨꯡꯀꯛ ꯐꯥꯔꯤ, ꯑꯗꯨꯕꯨ ꯃꯥꯅ ꯄꯤꯛꯂꯤꯉꯩꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯄꯨꯟꯅ ꯂꯩꯈꯤꯗ꯭ꯔꯤ꯫ ꯃꯕꯨꯛ ꯑꯁꯣꯟꯕꯤ ꯑꯗꯨꯅ ꯃꯥꯕꯨ ꯌꯥꯝꯅ ꯋꯥꯅ ꯌꯣꯛꯂꯛꯄꯅꯤ꯫ ꯃꯃꯤꯠ ꯎꯗꯕꯒꯤ ꯍꯧꯅꯕꯤ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯁꯣꯏꯒꯜꯂꯤ꯫ ꯃꯤ ꯑꯗꯨꯃꯛ ꯆꯦꯟꯅꯩ꯫ ꯁꯣꯜꯂꯕꯤ ꯃꯕꯨꯛꯅ ꯃꯥꯒꯤꯗꯃꯛ ꯋꯥꯖꯕ ꯑꯗꯨ ꯃꯃꯤꯠ ꯎꯗ꯭ꯔꯕꯁꯨ ꯃꯍꯥꯛꯅ ꯂꯣꯏꯅ ꯈꯪꯏ꯫ ꯁꯥꯟꯊꯂꯦꯟꯕꯤ ꯃꯁꯛ ꯅꯨꯡꯁꯤ, ꯃꯤ ꯈꯔ ꯄꯤꯛꯏ꯫ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯄꯥꯈꯪꯁꯤꯡꯅ ꯃꯥꯕꯨ ꯎꯕꯗ ꯉꯥꯎꯅꯔꯝꯃꯤ꯫ ꯁꯥꯟꯊꯂꯦꯟꯕꯤꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯂꯩꯕꯥꯛꯇ ꯃꯈꯣꯡ ꯇꯦꯛꯄ ꯅꯨꯄꯥ ꯑꯃꯁꯨ ꯂꯩ꯫ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯃꯤꯡ ꯂꯦꯝꯕ ꯀꯧꯏ꯫ ꯂꯦꯝꯕꯒꯤ ꯃꯄꯥꯒꯤ ꯃꯃꯤꯡꯅ ꯑꯃꯨꯊꯣꯏ ꯀꯧꯏ, ꯑꯗꯨꯒ ꯃꯃꯥꯒꯤ ꯃꯃꯤꯡꯅ ꯊꯦꯝꯕꯤ ꯀꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯂꯦꯝꯕꯒꯤ ꯈꯟꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯌꯥꯝꯅ ꯋꯥꯖꯔꯝꯃꯤ꯫ ꯄꯣꯛꯄꯗꯒꯤ ꯁꯣꯏꯅꯥꯏꯔꯛꯂꯕ ꯃꯆꯥꯕꯨ ꯐꯅꯕ ꯍꯥꯏꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃꯥꯏꯕꯤ ꯀꯌꯥ ꯌꯦꯡꯗꯨꯅ ꯍꯣꯠꯅꯕꯅꯤ, ꯑꯗꯨꯕꯨ ꯀꯥꯟꯅꯕꯗꯤ ꯐꯪꯂꯝꯗꯦ꯫ ꯂꯦꯝꯕꯒꯤ ꯂꯥꯌꯦꯡꯕꯗ ꯃꯈꯣꯏꯒꯤ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯀꯌꯥꯁꯨ ꯂꯣꯏꯁꯤꯜꯂꯛꯂꯦ꯫ ꯂꯦꯝꯕꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏ: "ꯄꯥꯕꯥ, ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯂꯩꯖꯔꯝꯕ ꯂꯟ ꯊꯨꯝ ꯄꯨꯝꯕ ꯂꯣꯏꯅ ꯃꯥꯡꯁꯤꯜꯂꯛꯂꯦ꯫ ꯐꯕꯁꯨ ꯉꯝꯂꯔꯣꯏꯗꯕ ꯑꯁꯤꯗ ꯁꯦꯜ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯦ ꯅꯁꯥ ꯄꯥꯝꯖꯗ꯭ꯔꯤ꯫ ꯑꯩꯒꯤꯗ ꯃꯥꯡꯍꯜꯂꯤꯕ ꯁꯦꯜ ꯑꯁꯤꯅ ꯄꯥꯕꯒ ꯏꯃꯥꯒꯒꯤ ꯑꯋꯥꯠꯄ ꯑꯗꯣ ꯃꯦꯟꯁꯤꯜꯂꯨ ꯄꯥꯕꯥ"꯫ ꯑꯃꯨꯊꯣꯏꯅ: "ꯀꯔꯤꯅꯣꯅꯦ ꯊꯣꯏꯕ, ꯅꯪꯕꯨ ꯏꯄꯥꯅ ꯂꯩꯔꯤ ꯃꯈꯩꯗꯤ ꯏꯆꯥꯕꯨ ꯃꯤꯃꯥꯟꯅꯕ ꯉꯝꯅꯕ ꯍꯣꯠꯅꯈꯤꯅꯤ꯫ ꯑꯩꯈꯣꯏ ꯂꯩꯔꯤꯈꯩꯗꯤ ꯐꯩꯗꯣ, ꯑꯩꯈꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯇꯨꯡ ꯅꯪꯕꯨ ꯀꯔꯝꯅ ꯂꯩꯍꯧꯒꯅꯤ"꯫ ꯉꯁꯥꯏ ꯃꯈꯩ ꯃꯄꯥ ꯃꯆꯥ ꯑꯅꯤꯒꯤ ꯋꯥꯔꯤ ꯇꯥꯔꯝꯕꯤ ꯊꯦꯝꯕꯤꯁꯨ ꯋꯥ ꯉꯥꯡꯂꯛꯏ: "ꯌꯦꯡꯉꯣꯏ ꯊꯣꯏꯕ, ꯏꯃꯥꯒꯤꯗꯤ ꯅꯪ ꯈꯛꯇꯅꯤ꯫ ꯏꯆꯥꯅ ꯅꯨꯡꯉꯥꯏꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯉꯥꯏꯖꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯗꯨꯝ ꯂꯩꯕꯗꯤ ꯌꯥꯔꯣꯏꯗꯣ, ꯅꯪꯁꯨ ꯅꯣꯡꯃꯗꯤ ꯏꯃꯧ ꯍꯥꯏꯗꯣ ꯂꯥꯛꯀꯅꯤ꯫ ꯏꯃꯧꯗꯨꯒ ꯏꯆꯥꯒꯅ ꯅꯨꯡꯁꯤꯅ ꯅꯨꯡꯉꯥꯏꯅ ꯂꯩꯍꯧꯕꯗꯣ ꯏꯃꯥꯅ ꯌꯦꯡꯕ ꯄꯥꯝꯃꯤꯅꯦ"꯫ ꯂꯦꯝꯕ ꯃꯃꯥꯒꯤ ꯋꯥ ꯑꯁꯤꯗ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯍꯥꯏꯕ ꯈꯪꯂꯝꯗꯦ꯫ ꯃꯥꯁꯨ ꯈꯪꯂꯤꯕꯅꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯃꯥꯒꯤꯗꯃꯛ ꯀꯌꯥꯝ ꯋꯥꯖꯕ ꯍꯥꯏꯕꯗꯨ꯫ ꯑꯗꯨꯕꯨ ꯃꯁꯥꯅ ꯈꯪꯖꯩ ꯃꯥꯒꯤ ꯃꯈꯣꯡ ꯑꯁꯤ ꯃꯤꯃꯥꯟꯅꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕ꯫ ꯅꯤꯡꯊꯤꯅ ꯆꯠꯄ ꯄꯥꯝꯂꯤꯕꯅꯤ ꯃꯍꯥꯛꯁꯨ, ꯑꯗꯨꯕꯨ ꯃꯥꯒꯤ ꯂꯥꯏꯕꯛꯇ ꯇꯝꯂꯝꯗꯕꯅ ꯄꯦꯟꯖꯗꯕ ꯉꯥꯛꯇꯅꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯐꯤ ꯋꯥꯅ ꯁꯥꯔꯒ ꯀꯩꯊꯦꯜꯗ ꯌꯣꯜꯂꯤ꯫ ꯃꯁꯤꯗꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯏꯃꯨꯡ ꯆꯂꯥꯏꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯥꯅ ꯃꯤꯒꯤ ꯌꯨꯝ ꯁꯥꯕ ꯆꯠꯂꯤ꯫ ꯃꯄꯥꯒꯤ ꯐꯪꯂꯛꯄ ꯁꯦꯜꯅ ꯃꯥꯕꯨ ꯂꯥꯌꯦꯡꯕꯗ ꯂꯣꯏꯅ ꯊꯥꯗꯩ꯫ ꯃꯄꯥꯅ ꯋꯥꯅ ꯇꯥꯟꯖꯕ ꯁꯦꯜ ꯄꯨꯝꯕ ꯃꯥꯅ ꯂꯣꯏꯁꯤꯜꯂꯦ ꯈꯜꯂꯨꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯃꯃꯥꯅ: "ꯏꯕꯨꯡꯉꯣ, ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯆꯥꯛꯁꯦ ꯈꯔ ꯍꯥꯟꯅ ꯆꯥꯊꯣꯛꯂꯔꯣ, ꯑꯗꯨꯒ ꯏꯃꯥꯁꯨ ꯀꯩꯊꯦꯜꯗ ꯆꯠꯅꯕ ꯂꯣꯏꯁꯤꯟꯒꯦ, ꯑꯗꯨꯒꯅꯦ ꯅꯄꯥꯁꯨ ꯊꯕꯛ ꯆꯠꯊꯣꯛꯀꯅꯤ ꯍꯥꯏꯕꯅꯤ"꯫ ꯂꯦꯝꯕꯅ: "ꯍꯣꯏ ꯏꯃꯥ"꯫ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯒꯤ ꯆꯩꯁꯨꯗꯨꯒꯤ ꯃꯇꯦꯡ ꯂꯧꯔꯒ ꯇꯞꯅ ꯍꯧꯒꯠꯂꯤ꯫ ꯃꯃꯥꯅꯁꯨ ꯃꯥꯕꯨ ꯉꯥꯛꯄꯤꯔꯛꯏ, ꯑꯗꯨꯒ ꯄꯨꯟꯅ ꯆꯥꯛꯈꯨꯝꯗ ꯆꯪꯂꯛꯏ꯫ ꯃꯄꯥꯅ: "ꯂꯥꯛꯑꯣ ꯂꯥꯛꯑꯣ, ꯏꯄꯥꯗꯤꯅꯦ ꯇꯣꯛꯄꯨ ꯇꯣꯛꯇꯧꯔꯦ꯫ ꯅꯃꯥꯒ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯣꯀꯣ, ꯏꯄꯥ ꯃꯤꯅ ꯉꯥꯏꯔꯝꯂꯅꯤ"꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯈ꯭ꯔꯦ꯫ ꯂꯦꯝꯕꯒ ꯃꯃꯥꯒꯁꯨ ꯄꯨꯟꯅ ꯆꯥꯛ ꯆꯥꯊꯣꯛꯃꯤꯟꯅꯔꯦ꯫ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯃꯥꯅ ꯊꯕꯛ ꯄꯨꯝꯕ ꯂꯣꯏꯁꯤꯜꯂꯦ, ꯑꯗꯨꯒ ꯀꯩꯊꯦꯜ ꯀꯥꯈ꯭ꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯌꯨꯝꯁꯤꯗ ꯂꯦꯝꯕ ꯃꯊꯟꯇ ꯂꯩꯍꯧꯔꯦ꯫ ꯂꯦꯝꯕꯅ ꯋꯥꯈꯜꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯅ ꯃꯤꯂꯨ ꯄꯤꯔꯥꯡ ꯏꯍꯧꯅ: "ꯑꯩ ꯑꯃ ꯂꯩꯔꯦ ꯍꯥꯏꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯕꯅꯤꯀꯣ, ꯁꯣꯜꯂꯕ ꯄꯥꯕꯒ ꯏꯃꯥꯒꯅ
ꯑꯩꯒꯤꯗꯃꯛ ꯍꯣꯠꯅꯕꯗ ꯀꯌꯥꯗ ꯋꯥꯖꯔꯤꯕ ꯋꯥꯔꯦ ꯈꯪꯂꯕꯁꯨ ꯑꯩꯅ ꯃꯈꯣꯏꯒꯤ ꯃꯇꯦꯡ ꯀꯔꯤꯁꯨ ꯄꯥꯡꯕꯗꯤ ꯉꯝꯖꯗꯦ ꯃꯈꯣꯏꯗ ꯑꯩꯅ ꯑꯗꯨꯝ ꯍꯦꯟꯅ ꯌꯦꯠꯁꯤꯟꯕꯤꯕꯅꯤ ꯑꯗꯨꯝꯅ ꯂꯩꯔꯤꯉꯩ ꯊꯣꯡꯒꯥꯟꯗꯒꯤ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯃꯥꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯄꯗꯨ ꯎꯔꯝꯃꯤ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯃꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯍꯦ ꯅꯨꯄꯥ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯀꯥꯔꯛꯅꯕ ꯍꯣꯠꯅꯧ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤ ꯀꯔꯤꯒꯨꯝꯕ ꯁꯣꯏꯔꯕ ꯅꯪꯕꯨ ꯍꯥꯠꯀꯅꯤ ꯈꯪꯉꯨ ꯂꯦꯝꯕ ꯅꯨꯄꯥꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯁꯤ ꯏꯉꯥꯎ ꯉꯥꯎꯏ ꯃꯔꯝꯗꯤ ꯅꯤꯡꯊꯧꯅ ꯃꯥꯕꯨ ꯂꯥꯛꯑꯣ ꯍꯥꯏꯔꯤꯕ ꯑꯗꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕ ꯈꯪꯗꯕ ꯑꯣꯏꯕꯅ ꯑꯗꯨꯅ ꯋꯥ ꯍꯪꯂꯛꯏ ꯏꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯉꯝꯕꯁꯦ ꯑꯩꯕꯨ ꯀꯣꯅꯨꯡꯗ ꯀꯥꯔꯛꯅꯕ ꯍꯥꯏꯕꯤꯔꯤꯕꯁꯤꯕꯨ ꯀꯔꯝꯕ ꯑꯔꯨꯕ ꯋꯥꯐꯝ ꯂꯩꯕꯒꯤꯅꯣ ꯃꯗꯨ ꯑꯃꯨꯛꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ ꯅꯨꯄꯥ ꯑꯗꯨꯅ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯣꯏꯅꯥꯏꯕ ꯃꯤ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯏꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯑꯗꯨꯅ ꯅꯍꯥꯛ ꯍꯌꯦꯡꯃꯛ ꯀꯣꯅꯨꯡꯗ ꯂꯥꯛꯀꯗꯕꯅꯤ ꯋꯥꯍꯩ ꯈꯔ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯅꯨꯄꯥ ꯑꯅꯤꯗꯨ ꯆꯠꯈ꯭ꯔꯦ ꯂꯦꯝꯕ ꯍꯥꯏꯔꯝꯂꯤꯕ ꯋꯥꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯃꯄꯥ ꯃꯃꯥ ꯑꯅꯤꯒꯤ ꯈꯟꯕꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯀꯩꯊꯦꯜ ꯆꯠꯈꯤꯕ ꯃꯃꯥꯁꯨ ꯍꯜꯂꯛꯂꯤ ꯃꯆꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯉꯥꯃꯨꯛ ꯂꯩꯗꯨꯅ ꯄꯨꯔꯛꯂꯝꯃꯤ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯁꯦꯁꯦ ꯏꯃꯥꯅꯅꯦ ꯏꯆꯥꯒꯤ ꯉꯥꯃꯨꯛ ꯂꯩꯔꯛꯄꯅꯤ ꯄꯥꯈꯪ ꯃꯄꯨꯡ ꯐꯥꯔꯕ ꯂꯦꯝꯕꯗꯨ ꯑꯉꯥꯡ ꯃꯆꯥ ꯑꯃꯕꯨ ꯃꯃꯥꯅ ꯅꯨꯡꯁꯤꯖꯕꯅꯤ ꯆꯥꯔꯣ ꯆꯥꯔꯣ ꯏꯆꯥꯅꯅꯦ ꯌꯥꯝꯅ ꯄꯥꯝꯖꯕ ꯉꯥꯃꯨꯛ ꯑꯗꯨꯅꯤ ꯂꯦꯝꯕ ꯃꯃꯥꯅ ꯄꯤꯔꯛꯂꯤꯕ ꯉꯥꯃꯨꯛ ꯑꯗꯨ ꯂꯧꯔꯤ ꯑꯗꯨꯕꯨ ꯆꯥꯕꯗꯤ ꯇꯧꯔꯝꯗꯦ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ ꯏꯆꯥꯕꯣ ꯅꯁꯥꯒ ꯅꯨꯡꯉꯥꯏꯇꯕ꯭ꯔꯣ ꯅꯪꯕꯣ ꯆꯥꯔꯣꯅꯦ ꯅꯪꯕꯣ ꯑꯗꯨꯝ ꯄꯥꯏꯗꯨꯅ ꯂꯩꯇ꯭ꯔꯕꯁꯨ ꯂꯦꯝꯕꯅ ꯃꯃꯥꯗ ꯌꯦꯡꯂꯒ ꯃꯄꯤ ꯏꯔꯥ ꯆꯦꯟꯗꯨꯅ ꯋꯥ ꯈꯔ ꯍꯥꯏꯅꯕ ꯍꯣꯠꯅꯔꯛꯏ ꯏꯃꯥ ꯑꯩ ꯏꯃꯥꯒ ꯄꯥꯕꯒ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯄꯨꯟꯁꯤꯒꯤ ꯂꯩꯃꯤꯟꯅꯧ ꯍꯥꯏꯅ ꯇꯝꯂꯝꯗ꯭ꯔꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥꯕꯨ ꯆꯦꯠꯅ ꯀꯣꯟꯗꯨꯅ ꯀꯞꯄꯤ ꯃꯃꯥꯗꯤ ꯂꯦꯝꯕꯅ ꯉꯥꯡꯂꯤꯕ ꯋꯥ ꯑꯗꯨ ꯋꯥꯈꯜ ꯇꯥꯔꯝꯗꯦ ꯑꯗꯨꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯕꯒꯦ ꯏꯆꯥꯅ ꯑꯗꯨꯝꯕ ꯋꯥ ꯍꯥꯏꯔꯤꯕꯗꯨꯕꯣ ꯀꯅꯥꯅ ꯏꯆꯥꯗ ꯀꯔꯤ ꯍꯥꯏꯔꯝꯂꯕꯒꯦ ꯂꯦꯝꯕꯅ ꯀꯣꯅꯨꯡꯗ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯂꯥꯛꯇꯨꯅ ꯍꯥꯏꯔꯝꯕ ꯋꯥ ꯑꯗꯨ ꯃꯃꯥꯗ ꯇꯝꯂꯤ ꯃꯃꯥꯅ ꯀꯔꯤ ꯃꯇꯧꯅꯣ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯣꯏꯅꯥꯏꯔꯕꯗꯤ ꯂꯩꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕꯕꯣ ꯃꯈꯣꯏꯗ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯌꯦꯠꯄ ꯄꯤꯔꯒꯦ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒꯤ ꯐꯅꯕ ꯁꯤꯟꯕꯤꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯃꯃꯥ ꯃꯆꯥꯕꯨ ꯁꯦꯠꯅꯍꯟꯒꯦ ꯈꯜꯂꯤꯕ ꯅꯤꯡꯊꯧ ꯃꯥꯁꯨ ꯃꯆꯥ ꯂꯩꯔꯤꯕꯅꯤ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯉꯝꯗꯅ ꯄꯦꯟꯅ ꯀꯞꯂꯤ ꯃꯄꯥꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯃꯌꯨꯝꯗ ꯍꯜꯂꯛꯏ ꯃꯥꯒꯤ ꯅꯨꯄꯤꯒ ꯃꯆꯥꯅꯨꯄꯥꯒꯅ ꯃꯥꯡꯒꯣꯟꯗ ꯄꯨꯟꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯝꯕ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯆꯦꯟꯁꯤꯜꯂꯤ ꯍꯥꯏ ꯀꯔꯤ ꯇꯧꯕ ꯌꯥꯎꯔꯕꯒꯦꯅꯦꯍꯦ ꯅꯣꯏꯅ ꯑꯗꯨꯛ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯅꯔꯤꯕꯗꯨꯕꯣ ꯃꯥꯒꯤ ꯅꯨꯄꯤꯅ ꯌꯥꯝ ꯄꯦꯟꯗꯅ ꯈꯨꯝꯂꯛꯏ ꯃꯄꯥ ꯑꯩꯈꯣꯏ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯠꯇ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯣꯏꯅꯥꯏꯕ ꯂꯩꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏ ꯃꯄꯥꯗꯨ ꯂꯦꯝꯕꯗ ꯌꯦꯡꯂꯒ ꯋꯥ ꯍꯪꯂꯛꯏ ꯏꯕꯨꯡꯉꯣ ꯀꯔꯤꯅꯣ ꯅꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯕꯣ ꯑꯩꯕꯨ ꯋꯥꯈꯜ ꯑꯃꯨꯛꯇ ꯇꯥꯍꯜꯂꯨꯅꯦ ꯅꯪꯕꯣ ꯂꯦꯝꯕꯅ ꯃꯄꯥꯗ ꯊꯣꯛꯈꯤꯕ ꯄꯨꯝꯕ ꯇꯝꯂꯤ ꯃꯆꯥꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯃꯄꯥꯗꯨ ꯀꯣꯛꯇ ꯈꯨꯠ ꯍꯥꯞꯂꯤ ꯑꯗꯨꯒ ꯌꯥꯝ ꯄꯦꯟꯗꯅ ꯋꯥ ꯍꯥꯏꯔꯛꯏ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧꯅ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯁꯤꯕꯨ ꯏꯆꯥꯒꯤ ꯀꯔꯤ ꯃꯔꯥꯅꯣ ꯅꯣꯡꯃꯇꯁꯨ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯄ ꯅꯠꯇꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯃꯐꯝꯗꯁꯨ ꯅꯣꯡꯃꯇ ꯌꯦꯠꯂꯨꯕ ꯂꯩꯇꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝ ꯊꯣꯛꯄ ꯂꯩꯖꯕ ꯑꯁꯤꯗ ꯑꯁꯨꯛ ꯌꯥꯝꯅ ꯈꯨꯠ ꯊꯤꯡꯖꯤꯜꯂꯤꯕ ꯑꯁꯤꯕꯨ ꯑꯩ ꯍꯧꯖꯤꯛꯃꯛ ꯀꯣꯅꯨꯡꯗ ꯆꯠꯀꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯑꯐꯤꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯏꯄꯥ ꯄꯥꯈꯠꯅ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯅꯤꯡꯊꯧꯒ ꯈꯛ ꯁꯤꯡꯅꯕ ꯌꯥꯔꯣꯏ ꯃꯈꯣꯏꯗꯤ ꯇꯧꯒꯦꯗ ꯉꯝꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒ ꯌꯦꯛꯅꯕ ꯁꯤꯟꯒꯨꯝꯁꯤ ꯍꯌꯦꯡ ꯑꯌꯨꯛ ꯑꯩꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯀꯣꯅꯨꯡꯗ ꯆꯠꯇꯨꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗꯣ ꯍꯪꯂꯨꯔꯁꯤ ꯑꯁꯣꯝꯅ ꯅꯨꯃꯤꯠꯁꯤꯃ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯂꯣꯏꯈ꯭ꯔꯦ ꯑꯌꯨꯛ ꯑꯉꯟꯕ ꯃꯇꯝꯅꯤ ꯂꯦꯝꯕꯒꯤ ꯃꯄꯥ ꯃꯃꯥꯒ ꯄꯨꯟꯅ ꯃꯈꯣꯏ ꯑꯍꯨꯝꯗꯨ ꯀꯣꯅꯨꯡ ꯇꯝꯅ ꯂꯥꯛꯂꯤ ꯀꯣꯅꯨꯡ ꯌꯧꯔꯛꯂꯤ ꯊꯣꯡ ꯁꯪꯕ ꯅꯨꯄꯥꯗꯨꯗ ꯅꯤꯡꯊꯧ ꯎꯅꯒꯦ ꯍꯥꯏꯔꯝꯃꯤ ꯊꯣꯡ ꯁꯪꯕ ꯅꯨꯄꯥꯗꯨꯁꯨ ꯄꯥꯎ ꯂꯣꯏꯅ ꯈꯪꯕꯅ ꯑꯃꯨꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯌꯥꯕꯒꯤ ꯑꯌꯥꯕ ꯑꯗꯨ ꯂꯧꯔꯨꯈꯤꯒꯦ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯤ ꯂꯦꯝꯕꯅ ꯃꯌꯥꯏ ꯊꯪꯗꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯥꯕꯨ ꯅꯥꯛ ꯌꯦꯠꯇ ꯃꯈꯨꯠ ꯁꯝꯕꯤꯗꯨꯅ ꯆꯪꯂꯛꯏ ꯅꯤꯡꯊꯧ ꯂꯥꯛꯄꯁꯨ ꯃꯈꯣꯏꯕꯨ ꯂꯥꯛꯄ ꯉꯥꯏꯔꯝꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯃꯤ ꯂꯦꯝꯕꯒꯤ ꯃꯄꯥꯅ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤ
ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧꯗ ꯃꯀꯣꯛ ꯅꯣꯜꯂꯤ ꯂꯥꯛꯄꯅ ꯀꯔꯤ ꯍꯥꯏꯅꯤꯡꯉꯤ ꯅꯈꯣꯏ ꯂꯥꯛꯄꯗꯤ ꯍꯥꯏꯌꯨ ꯇꯥꯁꯤ ꯂꯦꯝꯕꯒꯤ ꯃꯄꯥꯗꯣ ꯌꯥꯝꯅꯗꯤ ꯁꯥꯎꯅꯤꯡꯂꯕꯅꯤ ꯂꯥꯛꯑꯣ ꯍꯥꯏꯅꯁꯨ ꯀꯧꯔꯒ ꯑꯃꯨꯛ ꯈꯪꯁꯤꯟꯅꯗꯕꯒꯤ ꯃꯑꯣꯡꯗ ꯇꯧꯕ ꯑꯁꯤꯗ ꯑꯗꯨꯕꯨ ꯏꯇꯞ ꯇꯞꯅ ꯋꯥ ꯍꯥꯏꯔꯤ ꯏꯅꯤꯡꯊꯧꯅ ꯉꯔꯥꯡ ꯑꯩꯒꯤ ꯌꯨꯝꯗ ꯁꯒꯣꯜ ꯇꯣꯡꯕ ꯅꯨꯄꯥ ꯑꯅꯤꯈꯛ ꯊꯥꯕꯤꯔꯛꯇꯨꯅ ꯑꯩꯈꯣꯏꯕꯨ ꯉꯁꯤ ꯀꯣꯅꯨꯡꯗ ꯂꯥꯛꯅꯕ ꯍꯥꯏꯔꯝꯃꯤ ꯍꯥꯏꯅ ꯏꯆꯥꯅꯨꯄꯥꯅ ꯑꯩꯈꯣꯏꯗ ꯇꯝꯃꯤ ꯃꯔꯝ ꯑꯁꯤꯒꯤ ꯑꯩꯈꯣꯏ ꯂꯥꯛꯆꯕꯅꯤ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯑꯣ ꯑꯩ ꯅꯤꯡꯁꯤꯡꯂꯤ ꯀꯔꯤꯁꯨ ꯂꯨꯕ ꯋꯥ ꯅꯠꯇꯦꯗ ꯑꯩꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯁꯣꯏꯅꯥꯏꯕ ꯑꯃꯠꯇ ꯂꯩꯕ ꯌꯥꯔꯣꯏ ꯂꯩꯒꯦ ꯍꯥꯏꯔꯕꯁꯨ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯣꯏꯄꯣꯠ ꯀꯥꯔꯛꯀꯗꯕꯅꯤ ꯃꯗꯣ ꯉꯝꯗ꯭ꯔꯒꯅ ꯍꯥꯠꯄ ꯑꯁꯤ ꯍꯥꯏꯔꯒ ꯌꯥꯝꯅ ꯎꯁꯤꯠꯇꯅ ꯅꯣꯛꯂꯝꯃꯤ ꯂꯦꯝꯕꯗꯤ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯋꯥ ꯑꯁꯤ ꯌꯥꯅꯤꯡꯂꯝꯗꯦ ꯑꯗꯨꯅ ꯋꯥ ꯉꯥꯡꯂꯛꯏ ꯏꯅꯤꯡꯊꯧ ꯑꯩꯈꯣꯏꯅ ꯀꯔꯤꯒꯤ ꯂꯣꯏꯄꯣꯠ ꯀꯥꯒꯗꯧꯔꯤꯕꯅꯣ ꯅꯣꯡꯃꯒꯤ ꯑꯐꯪꯕ ꯈꯔꯅ ꯄꯦꯟꯊꯣꯛꯇꯨꯅ ꯍꯤꯡꯕ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯗꯒꯤ ꯀꯔꯤꯒꯤ ꯏ ꯊꯛꯀꯦ ꯍꯥꯏꯔꯤꯕꯅꯣ ꯅꯤꯡꯊꯧ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯖꯥ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯗꯨꯅ ꯊꯝꯒꯗꯕ ꯅꯠꯇꯕ꯭ꯔꯥ ꯂꯦꯝꯕꯒꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯅꯤꯡꯊꯧ ꯂꯥꯛꯄ ꯌꯥꯝꯅ ꯁꯥꯎꯔꯤ ꯑꯗꯨꯅ ꯐꯝꯂꯝꯕꯗꯒꯤ ꯄꯨꯛ ꯍꯧꯒꯠꯂꯒ ꯍꯦ ꯀꯅꯥ ꯂꯩ ꯑꯩꯒꯤ ꯃꯥꯡꯗ ꯋꯥ ꯉꯥꯡꯂꯤꯕ ꯈꯣꯡ ꯇꯦꯛꯄ ꯅꯨꯄꯥ ꯑꯁꯤ ꯐꯥꯖꯤꯜꯂꯨ ꯃꯅꯥꯏ ꯑꯃ ꯊꯨꯅ ꯆꯪꯂꯛꯇꯨꯅ ꯂꯦꯝꯕꯗꯨ ꯐꯥꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯏ ꯃꯁꯤ ꯎꯕꯗ ꯃꯃꯥꯅ ꯅꯠꯇꯦ ꯏꯅꯤꯡꯊꯧ ꯏꯆꯥꯕꯨ ꯉꯥꯛꯄꯤꯌꯨ ꯃꯥꯗꯤ ꯑꯉꯥꯡꯅꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯑꯩꯈꯣꯏꯅ ꯃꯥꯕꯨ ꯅꯤꯡꯊꯤꯅ ꯋꯥꯔꯛꯆꯒꯦ ꯃꯄꯥꯅꯁꯨ ꯍꯥꯏꯔꯛꯏ ꯏꯅꯤꯡꯊꯧ ꯏꯆꯥꯕꯨ ꯐꯥꯕꯤꯒꯅꯨ ꯏꯆꯥꯒꯤ ꯃꯍꯨꯠ ꯑꯩꯕꯨ ꯑꯣꯏꯅ ꯐꯥꯕꯤꯌꯨ ꯉꯥꯡꯂꯣꯏꯗꯕ ꯋꯥ ꯀꯌꯥ ꯉꯥꯡꯈ꯭ꯔꯕꯁꯨ ꯏꯅꯤꯡꯊꯧꯅ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯐꯔꯦ ꯑꯗꯨꯗꯤ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯈꯣꯏ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯒꯗꯕꯅꯤ ꯑꯃꯨꯛ ꯍꯟꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄ ꯌꯥꯔꯣꯏ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯋꯥ ꯑꯁꯤ ꯊꯧꯑꯣꯏꯗꯅ ꯂꯥꯛꯂꯤꯕ ꯃꯤ ꯑꯗꯣ ꯊꯦꯡꯅꯕ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏ ꯂꯧꯒꯅꯤ ꯂꯦꯝꯕꯒꯤ ꯃꯄꯥꯒ ꯃꯃꯥꯒꯅ ꯏꯅꯤꯡꯊꯧꯒꯤ ꯌꯥꯊꯪ ꯀꯩꯗꯧꯅꯨꯡꯗ ꯍꯤꯛꯇꯣꯛꯆꯔꯣꯏ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯅꯈꯣꯏ ꯆꯠꯈꯤꯕ ꯌꯥꯔꯅꯤꯀꯣ ꯂꯦꯝꯕꯗꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯅ ꯅꯤꯡꯊꯧꯗ ꯅꯣꯟꯖꯗꯨꯅ ꯃꯥꯒꯤꯗꯃꯛ ꯇꯧꯔꯤꯕ ꯑꯗꯨ ꯎꯕꯗ ꯋꯥꯈꯜ ꯅꯨꯡꯉꯥꯏꯖꯔꯝꯗꯤ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯍꯥꯏꯈꯤꯗ꯭ꯔꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯀꯣꯅꯨꯡꯗꯒꯤ ꯂꯥꯛꯂꯤ ꯂꯝꯕꯤꯗꯅꯤ ꯂꯦꯝꯕꯅ ꯕꯥꯕꯥ ꯏꯃꯥ ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯈꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯕꯥꯕꯥꯒ ꯏꯃꯥꯒꯅ ꯉꯁꯤ ꯇꯧꯔꯤꯕ ꯃꯇꯧ ꯑꯗꯣ ꯑꯩ ꯌꯥꯅꯤꯡꯕ ꯐꯥꯎꯗꯦ ꯃꯆꯥꯒꯤ ꯋꯥꯈꯜ ꯂꯣꯏꯅ ꯈꯪꯉꯤ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯃꯆꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯛꯏ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯏꯆꯥꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯗꯨꯗꯒꯤ ꯏꯄꯥꯅ ꯍꯦꯟꯅ ꯅꯨꯡꯉꯥꯏꯇꯦ ꯏꯄꯥꯡꯒꯜ ꯄꯨꯊꯣꯛꯇꯨꯅ ꯃꯨꯛꯅꯔꯨꯕ ꯌꯥꯕ ꯃꯤꯁꯨ ꯅꯠꯇꯦ ꯂꯩꯕꯥꯛ ꯅꯤꯡꯊꯧꯅꯤ ꯃꯥꯒꯤ ꯌꯥꯊꯪꯕꯨ ꯑꯩꯈꯣꯏꯅ ꯀꯝꯗꯧꯅ ꯍꯤꯛꯇꯣꯛꯀꯅꯤ ꯃꯃꯥꯅꯁꯨ ꯋꯥ ꯍꯥꯏꯔꯛꯏ ꯐꯅ ꯁꯥꯎꯅꯤꯡꯂꯕꯁꯨ ꯐꯨꯗꯣꯛꯂꯨꯕꯗꯤ ꯌꯥꯕ ꯅꯠꯇꯦ ꯃꯥꯒꯤꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯋꯥꯕꯒꯤ ꯃꯇꯝ ꯂꯥꯛꯈꯤꯅꯤꯀꯣ ꯂꯦꯝꯕꯅ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯑꯣꯏꯔꯒ ꯃꯤ ꯈꯨꯗꯤꯡ ꯆꯞ ꯃꯥꯟꯅꯕ ꯃꯤꯠꯌꯦꯡ ꯌꯦꯡꯕ ꯉꯝꯗꯕ ꯃꯍꯥꯛꯇꯤ ꯑꯩꯅ ꯀꯩꯗꯧꯅꯨꯡꯗꯁꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯂꯣꯏ ꯑꯗꯨꯛ ꯋꯥꯈꯜ ꯄꯤꯛꯄ ꯃꯤꯒꯤ ꯃꯇꯧꯗꯣ ꯑꯩꯅ ꯄꯨꯟꯁꯤꯒꯤ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯃꯈꯣꯏ ꯑꯍꯨꯝ ꯅꯨꯡꯉꯥꯏꯇꯕ ꯑꯋꯥꯕ ꯀꯌꯥꯗꯨ ꯂꯣꯠꯁꯤꯜꯂꯒ ꯃꯌꯨꯝꯗ ꯌꯧꯔꯛꯂꯤ ꯄꯨꯕ ꯌꯥꯕ ꯄꯣꯠꯂꯝ ꯈꯔ ꯌꯣꯝꯁꯤꯜꯂꯤ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯁꯟ ꯂꯥꯕ ꯑꯃ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯣꯏꯅ ꯍꯥꯞꯆꯤꯜꯂꯤ ꯃꯈꯨꯠꯅ ꯄꯥꯏꯕ ꯌꯥꯕ ꯈꯥꯎ ꯈꯔꯅ ꯑꯗꯨꯃꯛ ꯄꯥꯏꯔꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝ ꯌꯨꯝ ꯑꯗꯨꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯃꯤ ꯑꯗꯨꯒ ꯆꯠꯄ ꯍꯧꯔꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯦꯝꯕꯗꯤ ꯋꯥꯕꯅ ꯈꯣꯡ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯤ ꯃꯄꯥ ꯃꯃꯥ ꯑꯅꯤꯗ ꯑꯣꯟꯁꯤꯜꯂꯒ ꯋꯥ ꯍꯥꯏꯔꯛꯏ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯆꯠꯄ ꯉꯝꯂꯔꯣꯏ ꯋꯥꯕꯅ ꯈꯣꯡꯁꯦ ꯊꯥꯡꯕ ꯊꯣꯛꯇ꯭ꯔꯤ ꯃꯄꯥꯅ ꯏꯕꯨꯡꯉꯣ ꯏꯆꯥ ꯋꯥꯔꯕꯗꯤ ꯎꯖꯥꯎ ꯑꯃꯒꯤ ꯃꯈꯥꯗ ꯉꯥꯏꯍꯥꯛ ꯐꯝꯗꯨꯅ ꯄꯣꯊꯥꯁꯤ ꯑꯗꯨꯒ ꯑꯃꯨꯛ ꯆꯠꯁꯤꯀꯣ ꯃꯃꯥꯅꯁꯨ ꯂꯥꯛꯑꯣ ꯁꯤꯗ ꯍꯧꯔꯤꯕ ꯎꯖꯥꯎ ꯑꯁꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯋꯥꯔꯕꯁꯨ ꯋꯥꯅ ꯆꯠꯂꯒ ꯄꯣꯊꯥꯔꯁꯤ ꯂꯦꯝꯕꯁꯨ ꯋꯥꯅ ꯎꯖꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯆꯠꯂꯤ ꯎꯖꯥꯎ ꯃꯅꯥꯛ ꯍꯦꯛ ꯌꯧꯕꯒ ꯐꯝꯊꯩ ꯃꯆꯥꯒꯤ ꯑꯋꯥꯕ ꯁꯛꯇꯝ ꯑꯗꯨ ꯎꯔꯒ ꯃꯃꯥꯅ ꯏꯕꯨꯡꯉꯣ ꯁꯤꯗ ꯂꯩꯔꯝꯃꯨꯁꯦ ꯏꯃꯥꯅꯦ ꯏꯆꯥꯒꯤ ꯏꯁꯤꯡ ꯂꯧरुꯒꯦ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯤ ꯃꯄꯥꯅ ꯂꯦꯝꯕꯕꯨ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ ꯂꯦꯝꯕꯒꯤ ꯃꯃꯥꯗꯨ ꯑꯁꯨꯝ ꯂꯥꯛꯄꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃꯒ ꯃꯃꯤꯠ ꯎꯗꯕꯤ ꯂꯩꯁꯥꯕꯤ ꯑꯃꯒ
ising puduna lakliba adu uri. Makhoi anigi manak tamna praprap changsilli. Lembagi mamana ahal nupiduda wahiri. Ima saklabi. Ising khajikta laujagi. Ahal nupiduna. Ibema, nangbu kanano, laibak asigi misu mandi. Iyamna suwana urine. Nupiduna. Ima, thangnaba laibak asidagini. Wado hairaga makhoina laklibagi marabsu hairami. Ahal nupiduna. Lao adudi. Nangi na chana lehoriba mafam ado tamna chalasi. Aduga ising sisu pithaknaba. Asumna makhoi ahum ado lemana lehoriba mafamduda lakli. Mafamdu yaubaga mamana hanubi adudagi ising lauraga lembada pithaklamni. Hanubi aduna nakhoibu hauji kanagida leigedoribanone. Lembagi mamana khumi khangdeda ima. Mafamsida aikhoigidi khangnaba kanasu leiti. Hanubi aduna onthoknasu phateda ningthau lakpase. Lao aigidane punna hek leirurasi. Hanubigi wa asi tabada haraurami. Majanupa lembabu mama mapa anina sambiduna hanubi asigi mayum tamna lakli. Hanubi adusu masunupi adubu makhut samduna mangthana chatli. Asomna hanubi adugi mayum yaurakli. Lembagi mamana hanubi aduda onsilaga hairei. Ima, nupi macha asigi mamingna kari kaubagi. Aduga magi misibu matau karamna udabano. Hanubiduna isugi mingdi Santhalembi kawiko. Maraibak thirabi isuni. Hek puklakpadagi mamit uba phangdrabani. Mapa mama anina naungno huntolambadagi ngasi phauba aina wana yokcharakpani. Asi hairaga mapi tarai. Lembasu hanubi asigi wa asi tabada Santhalembida nungaitana yengjai. Aduga tumina khalli. Nangso aigumba mimanaba ngamdraba oireko. Lembagi mapa mamasu Santhalembigi wari tabada nungaijadri. Lembagi mamana Santhalembida onsilaga wahirei. Ibema karisu nungaitaba tauganuko. Haujikti isagisu imaga pabaga leiribasidi. Nangbu pokte haina karisu singnaba tauganu. Aigidi isa nupisu yaujadi. Ngasidagi aigi isa ani suri haina khalabaniko. Santhalembisu hairagliba wa asi taraga mabuni nungsiba phawi. Nauna mama mapa kainakhibadagi ngasi phauba kana amattana hairaktriba wa asida kapningbasu phaurammi. Lembagi mamagi wa asida chauthokjai. Hek pokjaba oidrabasu masagum tauba matau aduda. Lembagi mapana wa makha tarai. Ibema ngasidagi nangsu aikhoida Baba ima haina kaugadabani ko. Ngasida thengnaba oirabasu adu pukchal chawba matau aduda Santhalembigi mapu adu penjerami. Ibungo ibema imungda changnaba tausi. Wari sum sanabada ikawbu kawri aidi. Lamsang lakpagi waramlani. Hanubi aduna haibagi matung inna makhoi punna imungda changminari. Numidangdu ahawba hawtaba thidana harau chak punna chaminari. Lembagi mamana thabak pumba loisilli. Loiraga makhoi punna maijau hauduna akoiba aduda punna phamduna wari sanari. Hanubiduna ibungo nangdi kari thabak subadi haige. Aduga ibema nangna kari di haige. Lembagi mamana oina khumlai. Ima aigi ipuroibana migi yum saba chatli. Aduga aina yumda phi khara saraga kaithenda yonduna imung pui. Ado imagidi matau karamna imung puribano. Aikhoigidine aikhoigi hingkolda thariba mana masing leising ase kaithenda yolaga masidagi phanglakpa sena isu iben hinglibani. Lembagi mapana ado ima nachana imada karigumba mata haijagi. Ima aikhoi punna yum masa asida leibadudi nungairoi. Aduna imagi maning thangbadra mamang thangbadra ma yum macha ama oina sajagi. Hanubi aduna hoi isana pamlabadi sasiko yum thangnaba minasu hanglaklabadi aigi mari matani haina hairage. Ngasigidi yanaba leirasiko. Aikhoigidi kasu yamba nate
ꯀꯥ 5 ꯈꯛꯇ ꯂꯩꯔꯤꯕ ꯑꯁꯤꯅꯤ꯫ ꯑꯁꯣꯝ ꯃꯃꯥꯡ ꯊꯪꯕ ꯀꯥ ꯑꯁꯤꯗꯅ ꯏꯁꯨ ꯅꯨꯄꯥ ꯂꯦꯝꯕꯕꯨ ꯇꯨꯝꯍꯜꯂꯣ, ꯑꯗꯨꯒ ꯊꯪꯅꯕ ꯑꯁꯤꯗꯅ ꯅꯈꯣꯏ 2 ꯂꯩꯔꯣꯀꯣ꯫ ꯑꯁꯨꯝꯅ ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯩꯐꯝ ꯁꯤꯟꯗꯣꯛꯂꯒ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯤ꯫ ꯅꯣꯡꯉꯥꯜꯂꯤ, ꯂꯦꯝꯕꯒꯤ ꯃꯄꯥꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯌꯨꯝ ꯁꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ꯫ ꯆꯪꯒꯗꯕ ꯄꯣꯠꯂꯝ ꯄꯨꯝꯕꯁꯨ ꯂꯦꯝꯕꯒꯤ ꯃꯄꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯨꯔꯤ꯫ ꯃꯊꯟꯇ ꯑꯗꯨꯃꯛ ꯌꯨꯝ ꯁꯥꯕ ꯑꯣꯏꯕꯅ ꯅꯣꯡꯃꯗ ꯂꯣꯏꯕꯗꯤ ꯉꯝꯂꯝꯗꯦ꯫ ꯃꯇꯦꯡ ꯄꯥꯡꯕꯤꯅꯕ ꯃꯤꯁꯨ ꯂꯩꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯣꯡꯃꯒꯤ ꯇꯦꯛ ꯇꯦꯛ ꯁꯥꯔꯛꯄꯅ ꯌꯨꯝ ꯁꯥꯕ ꯂꯣꯏꯁꯤꯜꯂꯛꯂꯤ꯫ ꯑꯅꯧꯕ ꯁꯥꯕ ꯌꯨꯝꯗꯨꯗ ꯂꯦꯝꯕ ꯍꯣꯏ ꯄꯨꯂꯞ ꯍꯣꯡꯖꯤꯟꯗꯨꯅ ꯂꯩꯔꯤ꯫ ꯑꯔꯩ ꯂꯩꯇ ꯇꯥꯊꯣꯛ ꯇꯥꯁꯤꯟ ꯇꯧꯗꯨꯅ ꯂꯩꯃꯤꯟꯅꯔꯛꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯂꯦꯝꯕꯒ ꯁꯥꯟꯊꯂꯦꯝꯕꯤꯒ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤ꯫ ꯂꯦꯝꯕꯅ ꯅꯪꯗꯤ ꯑꯕꯣꯛꯅ ꯌꯥꯝꯅ ꯂꯨꯅ ꯇꯧꯕ ꯃꯥꯜꯂꯤ, ꯅꯔꯥꯏꯕꯛ ꯌꯥꯝꯅ ꯐꯩ꯫ ꯁꯥꯟꯊꯂꯦꯝꯕꯤꯅ ꯑꯩꯒꯤ ꯑꯕꯣꯛꯇꯤ ꯌꯥꯝꯅ ꯐꯩ꯫ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯔꯛꯏ꯫ ꯊꯕꯛ ꯑꯃꯠꯇ ꯌꯥꯎꯍꯟꯗꯦ꯫ ꯑꯩꯅ ꯃꯤꯠ ꯇꯥꯡꯕꯤ ꯑꯣꯏꯔꯨꯕꯅ ꯊꯕꯛ ꯇꯧꯕ ꯈꯨꯗꯤꯡꯒꯤ ꯃꯤ ꯆꯦꯟꯅꯒꯗꯕ, ꯑꯗꯨꯅ ꯑꯕꯣꯛꯅ ꯑꯣꯏꯅ ꯂꯣꯏꯅ ꯇꯧꯏ꯫ ꯑꯕꯣꯛꯇꯤ ꯑꯩꯒꯤ ꯈꯟꯕꯗ ꯋꯥꯖꯔꯕꯅꯤ꯫ ꯅꯣꯡꯃꯇ ꯅꯤꯡꯊꯤꯅ ꯄꯣꯊꯥꯕ ꯐꯪꯖꯗ꯭ꯔꯕꯤ ꯃꯁꯨ ꯑꯩꯒꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯀꯔꯤꯁꯨ ꯂꯩꯇ ꯍꯣꯠꯅꯕ ꯑꯁꯦ ꯃꯤꯠ ꯎꯖꯗ꯭ꯔꯕꯁꯨ ꯑꯩꯁꯨ ꯂꯣꯏꯅ ꯈꯪꯏ꯫ ꯂꯦꯝꯕꯅ ꯑꯗꯣ ꯑꯍꯦꯟꯕ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ꯫ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝ ꯑꯁꯦ ꯏꯁꯥꯅ ꯑꯣꯏꯅꯤꯡꯗꯅ ꯑꯣꯏꯕꯗꯤ ꯅꯠꯇꯦꯗꯅ꯫ ꯑꯩꯈꯣꯏꯒꯤ ꯂꯥꯏꯕꯛꯇ ꯑꯁꯨꯝ ꯊꯣꯛꯂꯣ ꯍꯥꯏꯅ ꯇꯝꯂꯝꯕꯅꯅꯤ꯫ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯕ ꯅꯠꯇꯦꯗ꯫ ꯀꯩꯁꯨ ꯇꯧꯗꯕ ꯃꯤ ꯑꯃꯅ ꯇꯧꯕ ꯉꯝꯗꯕ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯝꯃꯤ꯫ ꯁꯥꯟꯊꯂꯦꯝꯕꯤꯅ ꯑꯗꯨꯕꯨꯗꯤ ꯆꯨꯝꯃꯤ ꯅꯪꯅ ꯍꯥꯏꯔꯤꯗꯣ꯫ ꯑꯗꯨꯕꯨ ꯃꯤꯠ ꯇꯥꯡꯕꯤ ꯑꯩꯅꯗꯤ ꯀꯔꯤꯕꯨ ꯇꯧꯕ ꯉꯝꯂꯨꯅꯤ? ꯁꯣꯜꯂꯕꯤ ꯑꯕꯣꯛꯀꯤ ꯃꯇꯦꯡꯁꯨ ꯅꯣꯡꯃꯇ ꯄꯥꯡꯕ ꯉꯝꯗꯦ꯫ ꯊꯕꯛ ꯑꯃ ꯇꯧꯕꯗꯁꯨ ꯏꯅꯤꯡꯇꯝꯅ ꯃꯤ ꯆꯦꯟꯅꯗꯅ ꯇꯧꯕ ꯉꯝꯗꯦ꯫ ꯃꯤ ꯑꯗꯨꯃꯛ ꯆꯦꯟꯅꯗꯨꯅ ꯂꯩꯔꯤꯕꯁꯤꯅꯤ꯫ ꯅꯣꯡꯃꯇ ꯅꯨꯡꯉꯥꯏꯕ ꯐꯪꯗ꯭ꯔꯕꯤ ꯑꯕꯣꯛꯄꯨ ꯑꯩꯅ ꯅꯨꯡꯉꯥꯏꯅ ꯊꯝꯕ ꯄꯥꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯃꯄꯣꯛꯁꯤꯗ ꯇꯝꯂꯝꯗ꯭ꯔꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯁꯨꯠ ꯇꯧꯗꯨꯅ ꯀꯞꯄ ꯍꯧꯔꯛꯂꯤ꯫ ꯂꯦꯝꯕꯅ ꯁꯥꯟꯊꯂꯦꯝꯕꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯞꯀꯅꯨ, ꯀꯩꯒꯤ ꯀꯞꯄꯤꯅꯣ? ꯀꯞꯂꯒ ꯄꯨꯝꯅꯃꯛ ꯌꯥꯏꯐꯕ ꯄꯨꯔꯛꯀꯗꯕ ꯅꯠꯇꯦ꯫ ꯁꯥꯟꯊꯂꯦꯝꯕꯤꯁꯨ ꯀꯞꯇꯅꯕ ꯍꯣꯠꯅꯔꯕꯁꯨ ꯃꯤꯠꯀꯤ ꯄꯤꯗꯨꯗꯤ ꯊꯤꯡꯕ ꯍꯦꯛꯇ ꯉꯝꯍꯧꯗꯦ꯫ ꯂꯦꯝꯕꯁꯨ ꯃꯈꯥ ꯇꯥꯔꯛꯂꯤ꯫ ꯃꯗꯨ ꯄꯨꯝꯕ ꯈꯥꯡꯕ ꯍꯩꯒꯗꯕꯅꯤ꯫ ꯅꯪꯅ ꯊꯃꯣꯏ ꯁꯣꯛꯅ ꯀꯞꯂꯤꯕꯗꯣ ꯀꯔꯤꯒꯨꯝꯕ ꯑꯕꯣꯛꯅ ꯎꯈ꯭ꯔꯕꯗꯤ ꯅꯨꯡꯉꯥꯏꯈꯤꯔꯣꯏ꯫ ꯑꯗꯨꯅ ꯑꯕꯣꯛꯀꯤꯁꯨ ꯈꯜꯂꯨ꯫ ꯁꯥꯟꯊꯂꯦꯝꯕꯤꯁꯨ ꯂꯦꯝꯕꯒꯤ ꯋꯥ ꯑꯁꯤꯗ ꯀꯞꯄ ꯇꯣꯛꯈ꯭ꯔꯤ꯫ ꯑꯗꯨꯒ ꯇꯞꯅ ꯍꯥꯏ, ꯑꯩ ꯀꯞꯄꯔꯣꯏ꯫ ꯑꯕꯣꯛꯅ ꯋꯥꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩ ꯀꯞꯂꯔꯣꯏ꯫ ꯑꯁꯨꯝ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯁꯥꯟꯅꯔꯕ ꯇꯨꯡꯗ ꯂꯦꯝꯕꯁꯨ ꯃꯌꯨꯝꯗ ꯆꯪꯈ꯭ꯔꯤ꯫ ꯁꯥꯟꯊꯂꯦꯝꯕꯤꯁꯨ ꯃꯕꯣꯛꯀ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ꯫ ꯃꯕꯣꯛꯅ ꯉꯁꯤꯗꯤꯅꯦ ꯏꯁꯨꯒꯤ ꯐꯅꯦꯛ ꯑꯃ ꯑꯕꯣꯛꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯄꯅꯤ꯫ ꯁꯦꯠꯂꯨꯁꯦ, ꯐꯖꯕ꯭ꯔꯥ ꯌꯦꯡꯒꯦ ꯑꯕꯣꯛ꯫ ꯁꯥꯟꯊꯂꯦꯝꯕꯤꯁꯨ ꯃꯕꯣꯛꯅ ꯍꯥꯏꯔꯤꯕ ꯑꯗꯨ ꯌꯥꯔꯝꯃꯤ꯫ ꯐꯅꯦꯛ ꯑꯗꯨꯕꯨ ꯂꯧꯔꯒ ꯁꯦꯠꯆꯤꯜꯂꯤ꯫ ꯃꯕꯣꯛꯅ ꯐꯖꯔꯦ, ꯏꯁꯨꯅ ꯏꯍꯦꯜ ꯍꯦꯜꯂꯤ ꯐꯖꯕ꯫ ꯍꯌꯦꯡ ꯀꯩꯊꯦꯜ ꯆꯠꯄꯗ ꯁꯦꯠꯂꯨꯀꯣ, ꯏꯁꯨꯗ ꯌꯥꯝꯅ ꯄꯛꯆꯔꯦ꯫ ꯃꯁꯨ ꯃꯕꯦꯜ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤꯉꯩ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯏꯃꯨꯡꯗ ꯆꯪꯂꯛꯏ꯫ ꯏꯃꯥ, ꯏꯆꯥꯊꯣꯏꯕꯤ, ꯀꯅꯥꯝꯇ ꯂꯩꯇꯖꯥꯠꯂꯅꯦ? ꯑꯩꯅ ꯀꯧꯔꯤꯕ ꯑꯁꯤꯕꯣ ꯑꯃꯠꯇꯕꯨ ꯈꯨꯝꯂꯛꯇꯦꯅꯦ꯫ ꯀꯧꯗꯨꯅ ꯆꯪꯂꯛꯄꯅ ꯃꯁꯨ ꯃꯕꯦꯜꯅ ꯂꯩꯔꯤꯕ ꯀꯥ ꯑꯗꯨ ꯇꯝꯅ ꯆꯪꯂꯛꯏ꯫ ꯍꯩꯃꯥ, ꯑꯩꯅ ꯀꯧꯕ ꯈꯨꯝꯗꯦ ꯍꯥꯏꯔꯤꯕꯁꯤꯗꯤ ꯅꯁꯨ ꯅꯕꯦꯟꯗꯤ ꯁꯤꯗ ꯂꯩꯔꯝꯂꯦꯗꯅ꯫ ꯁꯥꯟꯊꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ ꯈꯨꯝꯃꯤ꯫ ꯏꯕꯦꯝꯃ, ꯏꯁꯨꯒꯤ ꯑꯩꯅ ꯐꯅꯦꯛ ꯑꯃ ꯂꯩꯔꯛꯄ, ꯑꯗꯣ ꯁꯦꯠꯇꯨꯅ ꯐꯖꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯝꯕꯅꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯏꯍꯦ, ꯑꯩꯗꯤ ꯉꯁꯥꯏ ꯃꯈꯩꯕꯨ ꯌꯦꯡꯁꯤꯜꯂꯨꯗꯦ꯫ ꯏꯆꯥꯊꯣꯏꯕꯤꯁꯤꯗꯤ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯩꯅ, ꯄꯛꯆꯔꯦ꯫ ꯐꯅꯦꯛꯇꯨꯁꯨ ꯅꯉꯣꯟꯗ ꯌꯥꯝꯅ ꯄꯛꯆꯔꯦ꯫ ꯁꯥꯟꯊꯂꯦꯝꯕꯤꯅ ꯇꯞꯅ, ꯏꯃꯥ, ꯑꯕꯣꯛ, ꯑꯩꯒꯤꯗꯤ ꯐꯖꯕ ꯑꯊꯤꯕ ꯍꯥꯏꯕꯗꯣ ꯂꯩꯇꯦ꯫ ꯎꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯕꯤ ꯑꯩꯗꯤ ꯑꯕꯣꯛꯅ ꯐꯖꯔꯦ ꯍꯥꯏꯅ ꯊꯣꯟꯕꯤꯕꯗꯣ ꯑꯗꯨꯅ ꯄꯦꯟꯖꯔꯦ꯫ ꯃꯁꯨꯒꯤ ꯋꯥꯁꯦ ꯇꯥꯔꯒ ꯃꯕꯣꯛꯅ ꯅꯨꯡꯁꯤꯅ, ꯀꯔꯤꯅꯣ ꯅꯪꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯑꯗꯨꯝꯅ ꯃꯗꯨ ꯑꯃꯨꯛ ꯍꯟꯅ ꯑꯕꯣꯛꯀꯤ ꯃꯥꯡꯗ ꯍꯥꯏꯒꯅꯨꯀꯣ, ꯅꯨꯡꯉꯥꯏꯇꯦ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ, ꯏꯆꯥꯊꯣꯏꯕꯤ, ꯑꯗꯨ ꯋꯥꯈꯠ ꯄꯤꯁꯜꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃ ꯏꯆꯥꯒꯤ ꯂꯩꯔꯤꯁꯤꯗꯤ꯫ ꯉꯁꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯣ ꯃꯇꯨꯡ ꯍꯥꯏꯒꯅꯨ, ꯏꯃꯥꯁꯨ ꯇꯥꯕ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯥꯛꯑꯣ, ꯆꯥꯛ ꯇꯨꯝ ꯆꯥꯅꯅꯕ ꯇꯧꯔꯨꯔꯁꯤ꯫ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ,
ꯑꯩꯗꯤ ꯏꯀꯥꯎꯕꯨ ꯀꯥꯎꯔꯨꯔꯦ ꯅꯄꯥꯒ ꯂꯦꯝꯕꯒꯁꯨꯅꯦ ꯉꯥꯏꯍꯧꯔꯕꯅꯤ ꯏꯃꯥꯅꯅꯦ ꯈꯨꯠꯁꯟꯕꯤꯒꯦꯁꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯂꯥꯛꯂꯤ ꯑꯗꯨꯒ ꯆꯥꯛꯇꯨ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯦ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯆꯥꯛ ꯄꯨꯟꯅ ꯊꯣꯡꯗꯨꯅ ꯆꯥꯃꯤꯟꯅꯔꯤꯕꯅꯤ ꯑꯌꯨꯛꯀꯤꯁꯨ ꯅꯨꯃꯤꯗꯥꯡꯒꯤꯁꯨ ꯁꯥꯟꯇꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅꯗꯤ ꯃꯥ ꯑꯗꯨꯝ ꯊꯣꯡꯖꯒꯦ ꯍꯥꯏꯕꯅꯤ ꯑꯗꯨꯕꯨ ꯃꯥ ꯂꯩꯔꯤ ꯏꯃꯥ ꯅꯪ ꯋꯥꯒꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯍꯟꯗꯕꯅꯤ ꯅꯨꯃꯤꯠ ꯈꯔꯅꯤ ꯍꯧꯈ꯭ꯔꯦ ꯌꯨꯝꯗ ꯑꯁꯨꯝ ꯅꯩꯁꯤꯟꯗꯨꯅ ꯂꯩꯔꯕꯗꯤ ꯁꯦꯜ ꯊꯣꯛꯇꯦ ꯈꯟꯗꯨꯅ ꯂꯦꯝꯕꯒꯤ ꯃꯃꯥꯁꯨ ꯀꯩꯊꯦꯜ ꯇꯝꯅ ꯂꯥꯛꯇꯨꯅ ꯀꯔꯤ ꯇꯧꯕ ꯌꯥꯕ ꯊꯕꯛ ꯂꯩꯒꯦ ꯍꯥꯏꯅ ꯊꯤꯔꯛꯂꯤ ꯁꯥꯟꯇꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ ꯏꯕꯦꯝꯃ 이마기 hinkonda 하우리바 마나 마싱싱아세 이베마나 요로 너트라가 이마기수 피 사나바 폴람 수나 레이베니 마도 부톡라가 피 사게 하이라바수 사로고 레메기 마마나 이마 나자나 피도 오이나 사라기 이마디 하나고 kaitel aduma kabado lipiro nasana phanaba loina sinjagi santhalebigi mabukna hairiba wa adu taramde ibema ichana loina tawba haise imagidi thabak komgadoribani adubu yumda sum leisilabadi imadi hanadagi su hainade aduna kaitel asidi adumak chatke ibemana yumda nacha singbo yengsinba oina phi saduna leiroko lembagi mamasu wafam adu yarami Hoi ima na hairibado nachana soidana hotnagi asomna matam kharasu haujinkri asomdana ningthau lakpagi leibaktani manai ama taha chelei iningthau nanai aina punemjari ningthau lakpana kari leire nahakna aphing aphai oina lakliba sina manai nupaduna iningthau aikhoigi leibak asida karino khangdaba laina laichet amana praja ayamba naaduna leire masibu ining thawna amukta yingsinbiyu haina praja miyam tana konungi chana thongda leptuna lehorido ningthau lakpana kari haiba laina laichet haiba asiba midi yaudabro maphoibu amaiba amata tanadraba jalo manai nupa aduna ining thaw madumakti thoidokpa hangjaraktri nanainasu ningthau lakpana lakliba makhoi pumba changhalau aigi inakta wari sage haina hairami manai nupaduna phagani ningthau asi hairamlaga manai nupa adu thokre sana thong yori manai nupa aduna mayam iningthaugi nakta lengsinbirasi aduga mayamgi hainingba wa pumba haibiro haina hairami lakliba parja mayam adusu ningthau lakpagi manaktamna changsilakli ningthau lakpana maya kari tanasi haibano aigi nakta lakpibabo mayam maraktagi nupa amana iningthau ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛꯇ ꯍꯟꯗꯛ ꯀꯔꯤꯅꯣ ꯈꯪꯗꯕ ꯂꯩꯅꯥ ꯑꯃꯅ ꯄꯥꯛꯇꯛꯅꯅ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯅꯥꯕ ꯍꯧꯔꯦ ꯃꯁꯤ ꯏꯅꯤꯡꯊꯧꯅꯁꯨ ꯈꯔ ꯌꯦꯡꯁꯤꯟꯕꯤꯌꯨ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯑꯃꯥꯏꯕ ꯀꯅꯥꯁꯨ ꯇꯥꯟꯅꯗ꯭ꯔꯕ꯭ꯔꯣ ꯅꯈꯣꯏꯕꯣ ꯅꯨꯄꯤ ꯑꯃꯅ ꯇꯥꯟꯅꯖꯩ ꯏꯅꯤꯡꯊꯧ ꯌꯦꯡꯍꯜꯂꯕꯅꯤ ꯑꯗꯨꯕꯨ ꯐꯕ ꯀꯧꯕꯗꯤ ꯂꯩꯇꯦ ꯑꯗꯨꯒ ꯌꯥꯝꯅ ꯂꯨꯔꯤꯕ ꯑꯃꯅ ꯂꯩꯅꯥ ꯑꯗꯨꯅ ꯅꯥꯔꯤꯕ ꯃꯤ ꯑꯗꯣ ꯏꯀꯨꯏ ꯀꯨꯏꯗꯅ ꯍꯦꯛꯇꯃꯛ ꯊꯋꯥꯏ ꯊꯥꯏ ꯃꯁꯤꯅꯤ इनिंगथौना करीना फगनी हाइबदो अमुक्ता यंगसिनबियु निंगथौ लाकपना अइगी करी इथौ ओइरिबगे मतम यौरकपना मथवाई थाजबनी अमाइबसु येंगलगा कैदौबगी कनबा ngamloidoribano निंगथौ लाकपगी वा असिदा प्रजा मयामदो पेंदबा हाइबदु ओइरि मसागी तखनबा वखल अदुबो मखोइना यामना सावरमी वा हाइरबसु कानबा फंगलरोय खंगलदुना मयाम अदु हनखरे निंगथौ लाकपना ꯑꯩꯒꯤ ꯃꯇꯝ ꯌꯥꯝꯅ ꯃꯥꯡꯍꯜꯂꯦ ꯀꯔꯤꯁꯨ ꯅꯠꯇꯕ ꯋꯥ ꯑꯁꯤꯗ ꯑꯩꯕꯨ ꯀꯣꯛ ꯁꯥꯅꯕ ꯍꯣꯠꯅꯩ ꯀꯅꯥ ꯂꯩ ꯉꯁꯤꯗꯤ ꯂꯣꯏꯄꯣꯠ ꯈꯣꯝꯕ ꯆꯠꯀꯗꯕꯅꯤ ꯑꯩꯒꯤ ꯁꯒꯣꯜ ꯊꯧꯔꯥꯡ ꯇꯧꯔꯣ ꯂꯩꯔꯤꯕ ꯃꯅꯥꯏꯁꯤꯡ ꯑꯗꯨꯁꯨ ꯇꯥꯔꯗꯨꯅ ꯅꯤꯡꯊꯧꯒꯤ ꯁꯒꯣꯜ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯅꯤꯡꯊꯧ ꯂꯥꯛꯄꯁꯨ ꯊꯣꯛꯂꯛꯂꯤ ꯑꯗꯨꯒ ꯃꯅꯥꯏ ꯈꯔꯒ ꯂꯣꯏꯅꯅ ꯂꯣꯏꯄꯣꯠ ꯈꯣꯝꯕ ꯆꯠꯂꯝꯃꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯝꯕꯤꯗ ꯃꯁꯧ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯆꯠꯂꯤꯕ ꯑꯗꯨ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯎꯔꯝꯃꯤ सगोल खामलगा नुपीदुद ओनसिलगा वाइरेई मांगदा चटलिबे सकहेनबे नंगी मिंगबो करी कौबगे नुपीदुना इनिंगथौ अइगी मिंग थबा कौजे करी तकपीगदबा निंगथौ लाकपना नंगबो अइगी तालोइसिंगदा चल्लो नुंगाइना लेजौ थबाना ngakpigani निंगथौ अइदी इयुम पांजरी
ꯏꯆꯥ ꯂꯩꯖꯔꯤ ꯑꯗꯨꯅ ꯏꯅꯤꯡꯊꯧꯒꯤ ꯋꯥꯐꯝ ꯑꯗꯣ ꯌꯥꯕ ꯉꯝꯖꯔꯔꯣꯏ꯫ ꯅꯤꯡꯊꯧ ꯂꯥꯛꯄ ꯊꯕꯥꯒꯤ ꯋꯥ ꯑꯁꯤꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯅꯤꯡꯊꯧ ꯑꯩꯒꯤ ꯋꯥꯕꯨ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯨꯅ ꯌꯥꯗꯕꯅꯣ? ꯑꯁꯤ ꯍꯥꯏꯔꯒ ꯁꯒꯣꯜꯗꯨꯗꯒꯤ ꯀꯨꯝꯊꯔꯛꯇꯨꯅ ꯊꯕꯥꯒꯤ ꯈꯨꯗꯥꯡꯗꯨ ꯇꯥꯞꯄꯥꯏꯗꯨꯅ ꯆꯤꯡꯏ꯫ ꯃꯇꯥꯡ ꯑꯁꯤꯗ ꯊꯕꯥꯒꯤ ꯅꯨꯄꯥ ꯑꯉꯧꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯊꯕꯥꯕꯨ ꯆꯤꯡꯕꯗꯨ ꯎꯕꯗ ꯄ꯭ꯔꯞ ꯑꯃꯨꯛ ꯃꯅꯥꯛ ꯇꯝꯅ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯏꯅꯤꯡꯊꯧ, ꯀꯔꯤꯅ ꯇꯧꯕꯤꯔꯤꯕꯁꯤꯕꯣ? ꯅꯅꯥꯏꯒꯤ ꯂꯣꯏꯅꯕꯤꯕꯨ ꯊꯥꯗꯣꯛꯄꯤꯌꯨ, ꯑꯗꯨꯝꯅ ꯇꯧꯕꯤꯒꯅꯨ꯫ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯑꯩꯅ ꯇꯧꯒꯦ ꯈꯟꯈꯤꯕ ꯊꯕꯛ ꯑꯃꯠꯇ ꯉꯁꯤ ꯐꯥꯎꯕ ꯇꯧꯗꯅ ꯇꯣꯛꯇ꯭ꯔꯤ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯔꯕꯁꯨ ꯑꯩꯅ ꯄꯥꯝꯈ꯭ꯔꯕ ꯅꯨꯄꯤꯅꯤ꯫ ꯃꯥꯕꯨ ꯑꯩꯒꯤ ꯂꯩꯃ ꯁꯤꯖ ꯑꯣꯏꯍꯟꯒꯅꯤ꯫ ꯅꯈꯣꯏ ꯀꯅꯥ ꯂꯩ? ꯅꯨꯄꯥ ꯑꯁꯦ ꯐꯥꯖꯤꯜꯂꯨ꯫ ꯃꯅꯥꯏ ꯅꯨꯄꯥ 2-3 ꯆꯪꯗꯨꯅ ꯑꯉꯧꯕꯨ ꯐꯥꯔꯝꯃꯤ꯫ ꯑꯉꯧꯅ ꯁꯥꯎꯅ ꯅꯤꯡꯊꯧ ꯂꯥꯛꯄꯗ ꯑꯣꯟꯁꯤꯟꯗꯨꯅ ꯋꯥ ꯍꯥꯏꯔꯛꯏ꯫ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯒ ꯑꯗꯨꯛ ꯇꯨꯀꯠꯆꯕ ꯂꯤꯆꯠ! ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯅꯨꯄꯤꯕꯨ ꯂꯩꯃ ꯁꯤꯖ ꯑꯣꯏꯍꯟꯒꯅꯤ ꯈꯜꯂꯤꯕ ꯅꯪꯒꯤ ꯋꯥꯈꯜꯗꯣ ꯑꯩꯅ ꯇꯨꯀꯠꯆꯩ, ꯊꯨꯏ! ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯇꯤꯟꯗꯨ ꯁꯤꯖꯜꯂꯤ꯫ ꯑꯉꯧꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯁꯥꯎꯕꯅ ꯃꯩ ꯍꯧꯔꯤ꯫ ꯑꯆꯥ, ꯀꯔꯤꯁꯨ ꯂꯩꯇꯕ ꯅꯪꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯑꯩꯕꯨ ꯀꯔꯤꯁꯨ ꯎꯁꯤꯠꯇꯕ! ꯏꯅꯥꯏꯁꯥ, ꯅꯨꯄꯥ ꯑꯁꯤꯒꯤ ꯂꯨꯔꯦꯟ ꯀꯛꯇꯨꯅ ꯊꯋꯥꯏꯅꯨ! ꯑꯁꯤ ꯍꯥꯏꯔꯒ ꯊꯕꯥꯕꯨ ꯆꯤꯡꯗꯨꯅ ꯄꯨꯏ꯫ ꯊꯕꯥꯅ ꯏꯅꯤꯡꯊꯧ, ꯑꯗꯨꯅ ꯇꯧꯕꯤꯒꯅꯨ! ꯏꯆꯥ ꯂꯩꯔꯕꯤꯅꯤ, ꯏꯄꯨꯔꯣꯏꯕꯕꯨ ꯊꯥꯗꯣꯛꯄꯤꯌꯨ ꯏꯅꯤꯡꯊꯧ! ꯊꯕꯥꯅ ꯀꯞ ꯂꯥꯎꯗꯨꯅ ꯇꯧꯔꯕꯁꯨ ꯅꯤꯡꯊꯧ ꯂꯥꯛꯄꯗꯤ ꯀꯔꯤꯁꯨ ꯇꯥꯗꯕꯒꯨꯝ ꯊꯕꯥꯕꯨ ꯃꯥꯒꯤ ꯀꯣꯅꯨꯡ ꯇꯝꯅ ꯄꯨꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯉꯧꯁꯨ ꯍꯥꯠꯂꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯄ꯭ꯔꯖꯥ ꯃꯌꯥꯝꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯁꯤꯕ ꯀꯤꯕꯅ ꯀꯅꯥꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯂꯝꯗꯦ꯫ ꯊꯕꯥꯁꯨ ꯃꯁꯥꯅ ꯌꯥꯅꯤꯡꯗ꯭ꯔꯕꯁꯨ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯂꯩꯃ ꯁꯤꯖ ꯑꯣꯏꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯄꯥꯝꯕ ꯅꯨꯄꯤ ꯂꯧꯕꯁꯤ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯃꯆꯠꯅꯤ꯫ ꯅꯤꯡꯊꯧꯅꯤ ꯇꯧꯕꯇ ꯉꯝꯃꯤ ꯍꯥꯏꯗꯅ ꯇꯧꯔꯤꯕꯅꯤ꯫ ꯄꯥꯎ ꯑꯁꯤ ꯊꯪꯅꯅ ꯂꯩꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯗꯁꯨ ꯈꯔꯗꯤ ꯇꯥꯟꯅꯔꯝꯃꯤ꯫ ꯁꯥꯟꯊꯂꯦꯝꯕꯤ ꯍꯣꯏꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯔꯤ꯫ ꯂꯦꯝꯕꯅ ꯅꯤꯡꯊꯧ ꯂꯥꯛꯄꯁꯦ ꯑꯐꯕ ꯅꯤꯡꯊꯧꯗꯤ ꯅꯠꯇꯦ꯫ ꯃꯥꯅ ꯑꯩꯈꯣꯏꯕꯨ ꯇꯥꯟꯊꯣꯔꯛꯄꯅꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯄꯨꯝꯕ ꯇꯧꯗꯨꯅ ꯂꯥꯛꯄꯅ ꯉꯁꯤꯁꯨ ꯀꯅꯥꯒꯤ ꯑꯌꯦꯠꯄ ꯌꯥꯎꯗꯅ ꯍꯥꯏꯅ ꯍꯨꯝꯅ ꯄꯥꯜꯂꯤꯕꯅꯤ꯫ ꯁꯥꯟꯊꯂꯦꯝꯕꯤꯅ ꯃꯤꯒꯤ ꯃꯆꯥ ꯃꯋꯥ ꯂꯩꯔꯕꯤ ꯅꯨꯄꯤ ꯑꯗꯨꯕꯨ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯂꯧꯕ ꯑꯁꯤꯗꯤ ꯑꯩꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯃꯇꯝ ꯀꯨꯏꯅ ꯑꯁꯨꯝ ꯂꯩꯃꯤꯟꯅꯔꯛꯄꯅ ꯋꯥ ꯉꯥꯡꯕꯗ ꯀꯣꯏꯕ ꯍꯥꯏꯕꯗꯨꯗꯤ ꯇꯧꯅꯗ꯭ꯔꯕꯅꯤ꯫ ꯂꯦꯝꯕꯒ ꯁꯥꯟꯊꯂꯦꯝꯕꯤꯒ ꯑꯅꯤ ꯑꯗꯨꯁꯨ ꯃꯥꯒꯤ ꯑꯄꯦꯟ ꯄꯦꯟꯗꯕꯁꯤꯡ ꯑꯗꯨ ꯍꯥꯏꯅꯔꯝꯃꯤ꯫ ꯂꯦꯝꯕꯅ ꯅꯪꯅ ꯍꯥꯏꯔꯤꯗꯨꯁꯨ ꯆꯨꯝꯃꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯃꯥꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯂꯨꯕ ꯃꯇꯝꯗ ꯑꯋꯥꯕ ꯅꯪꯒꯗꯧꯔꯤꯕꯅꯤ ꯈꯟꯕꯅ ꯀꯔꯤꯁꯨ ꯍꯥꯏꯕ ꯉꯝꯗꯕꯁꯤꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯀꯩꯊꯦꯜ ꯆꯠꯂꯨꯕꯤ ꯃꯕꯣꯛꯇꯨ ꯍꯜꯂꯛꯏ꯫ ꯂꯦꯝꯕꯅ ꯑꯕꯣ, ꯉꯁꯤꯗꯤ ꯌꯥꯝ ꯉꯟꯅ ꯍꯜꯂꯛꯏꯗ꯫ ꯃꯕꯣꯛꯅ ꯏꯁꯨꯁꯥ, ꯑꯕꯣꯛꯁꯦ ꯉꯁꯤꯗꯤ ꯍꯛꯆꯥꯡ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯀꯔꯤ ꯇꯧꯔꯕꯅꯣ ꯈꯪꯗꯦꯅꯦ꯫ ꯁꯥꯟꯊꯂꯦꯝꯕꯤ ꯏꯄꯥ ꯄꯥꯈꯠꯅ ꯑꯕꯣꯛ ꯅꯪ ꯀꯩꯗꯧꯔꯒꯦ? ꯃꯕꯣꯛꯅ ꯏꯁꯨ ꯊꯣꯏꯕꯤ, ꯑꯕꯣꯛꯁꯦ ꯏꯁꯥ ꯈꯔ ꯅꯨꯡꯉꯥꯏꯇꯕꯅꯤꯗ, ꯀꯔꯤꯁꯨ ꯇꯧꯔꯣꯏꯗ, ꯄꯥꯈꯠꯀꯅꯨꯅꯦ ꯅꯪꯕꯣ, ꯑꯕꯣꯛꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ꯫ ꯑꯁꯨꯝꯅ ꯁꯥꯟꯊꯂꯦꯝꯕꯤꯕꯨ ꯃꯕꯣꯛꯅ ꯄꯥꯈꯠꯇꯅꯕ ꯋꯥ ꯈꯔ ꯍꯥꯏꯗꯨꯅ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯤ꯫ ꯃꯕꯣꯛꯅ ꯆꯪꯂꯝꯗꯥꯏꯗ ꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯏꯁꯨ ꯊꯣꯏꯕ, ꯅꯃꯥꯗꯣ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛꯇ ꯂꯥꯛꯑꯣ ꯍꯥꯏꯌꯨꯀꯣ꯫ ꯂꯦꯝꯕꯁꯨ ꯍꯣꯏ ꯑꯕꯣꯛ꯫ ꯂꯦꯝꯕ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯂꯒ ꯃꯕꯣꯛꯅ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯤ꯫ ꯃꯃꯥꯅ ꯍꯣꯏ ꯏꯃꯥ ꯆꯠꯂꯨꯒꯦ, ꯅꯪꯁꯨꯅꯦ ꯅꯊꯟꯇ ꯂꯩꯍꯧꯕ ꯅꯨꯡꯉꯥꯏꯇꯦ, ꯏꯃꯥꯒ ꯄꯨꯟꯅ ꯆꯠꯂꯨꯁꯤ ꯂꯥꯛꯑꯣ꯫ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨꯁꯨ ꯂꯥꯛꯃꯤꯟꯅꯔꯤ꯫ ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯍꯅꯨꯕꯤ ꯑꯗꯨꯒꯤ ꯃꯅꯥꯛ ꯌꯧꯔꯛꯇꯨꯅ ꯍꯥꯏ, ꯏꯃꯥ, ꯅꯆꯥꯕꯨ ꯀꯧꯕꯤꯕꯕꯨ ꯀꯔꯤ ꯂꯩꯔꯒꯦ? ꯍꯅꯨꯕꯤ ꯑꯗꯨꯅ ꯂꯦꯝꯕꯗ ꯑꯣꯟꯁꯤꯜꯂꯒ ꯍꯥꯏ, ꯏꯕꯨꯡꯉꯣ ꯂꯦꯝꯕ, ꯅꯪ ꯏꯁꯨ ꯁꯥꯟꯊꯂꯦꯝꯕꯤꯒ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯃꯤꯟꯅꯔꯨꯔꯣ꯫ ꯅꯃꯥꯒ ꯑꯩꯒ ꯑꯔꯨꯕ ꯋꯥꯔꯤ ꯑꯃ ꯁꯥꯟꯅꯒꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯂꯦꯝꯕꯅ ꯁꯥꯟꯊꯂꯦꯝꯕꯤꯕꯨ ꯁꯝꯗꯨꯅ ꯄꯨꯊꯣꯛꯈ꯭ꯔꯤ꯫ ꯁꯥꯟꯊꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ ꯋꯥ ꯍꯥꯏꯕ ꯍꯧꯔꯛꯏ꯫ ꯏꯕꯦꯝꯃ, ꯏꯁꯨ ꯑꯅꯤꯁꯦ ꯂꯨꯍꯣꯡꯕꯤꯔꯁꯤ ꯍꯥꯏꯕꯕꯨ ꯅꯪꯅ ꯀꯔꯤ ꯈꯜꯂꯤꯕ? ꯂꯦꯝꯕꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯑꯄꯥꯝꯕꯗꯣ ꯅꯆꯥꯅ ꯀꯔꯤꯁꯨ ꯑꯌꯦꯠꯄ ꯄꯤꯖꯔꯨꯏ꯫ ꯁꯥꯟꯊꯂꯦꯝꯕꯤꯒꯤ ꯃꯕꯣꯛꯅ ꯑꯗꯨꯗꯤꯅꯦ ꯏꯕꯦꯝꯃ, ꯑꯊꯨꯕꯗ ꯁꯤꯟꯁꯤꯀꯣ, ꯑꯩꯁꯨ ꯀꯨꯏꯅ ꯂꯩꯒꯗꯕ ꯃꯥꯟꯗ꯭ꯔꯦ꯫ ꯋꯥꯁꯤ ꯍꯥꯏꯗꯨꯅ ꯃꯄꯤ ꯇꯥꯔꯛꯂꯤ꯫ ꯍꯟꯗꯛꯇꯤ ꯃꯁꯥꯁꯨ ꯍꯥꯟꯅꯗꯒꯤꯁꯨ ꯈꯔ ꯍꯦꯟꯅ ꯁꯣꯟꯖꯤꯜꯂꯤ꯫ ꯃꯁꯤ ꯄꯨꯝꯕ ꯂꯦꯝꯕꯒꯤ ꯃꯃꯥꯅꯁꯨ ꯈꯪꯏ꯫
ꯑꯗꯨꯅ ꯍꯣꯏ ꯏꯃꯥ ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ ꯏꯃꯥꯅ ꯀꯔꯤꯁꯨ ꯋꯥꯕꯤꯒꯅꯨ ꯑꯁꯨꯝꯅ ꯑꯍꯜ ꯂꯃꯟꯒꯤ ꯑꯄꯥꯝꯕ ꯃꯇꯨꯡ ꯏꯟꯅ ꯂꯦꯝꯕꯒ ꯁꯥꯟꯊꯂꯦꯝꯕꯤꯒ ꯂꯨꯍꯣꯡꯂꯤ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯟꯊꯂꯦꯝꯕꯤꯒꯤ ꯃꯕꯨꯛ ꯑꯗꯨꯁꯨ ꯅꯣꯡꯒꯥꯈ꯭ꯔꯤ ꯃꯕꯨꯛ ꯂꯩꯈꯤꯗꯕꯗ ꯁꯥꯟꯊꯂꯦꯝꯕꯤꯗꯨ ꯌꯥꯝꯅ ꯀꯞꯂꯝꯃꯤ ꯑꯗꯨꯕꯨ ꯂꯦꯝꯕꯅ ꯊꯦꯝꯖꯤꯟꯕꯤꯔꯝꯃꯤ ꯃꯇꯝ ꯈꯔꯁꯨ ꯍꯧꯖꯤꯟꯈ꯭ꯔꯦ ꯅꯣꯡꯃ ꯂꯦꯝꯕꯒ ꯁꯥꯟꯊꯂꯦꯝꯕꯤꯒ ꯄꯨꯟꯅ ꯀꯩꯊꯦꯜꯗ ꯂꯥꯛꯏ ꯅꯤꯡꯊꯧ ꯂꯥꯛꯄꯁꯨ ꯃꯅꯥꯏ ꯑꯅꯤ ꯑꯍꯨꯝꯒ ꯀꯣꯏꯊꯣꯛꯂꯛꯄ ꯃꯇꯝꯅꯤ ꯁꯥꯟꯊꯂꯦꯝꯕꯤꯒꯤ ꯃꯁꯛ ꯐꯖꯕ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯂꯥꯛꯄꯗꯨ ꯑꯄꯥꯝꯕ ꯐꯥꯎꯔꯤ ꯃꯥꯒꯤ ꯇꯥꯂꯣꯏ ꯑꯣꯏꯅꯤꯡꯂꯤ ꯑꯗꯨꯅ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯍꯥꯏ ꯅꯨꯄꯤ ꯅꯪꯒꯤ ꯅꯃꯤ ꯀꯔꯤ ꯀꯧꯏ ꯍꯥꯏꯔꯤꯕ ꯋꯥ ꯑꯗꯨ ꯇꯥꯔꯕꯁꯨ ꯃꯥꯗꯤ ꯃꯃꯤꯠ ꯎꯗꯕꯅ ꯃꯉꯣꯟꯗꯅꯤ ꯍꯥꯏꯕ ꯈꯪꯂꯝꯗꯦ ꯑꯗꯨꯅ ꯂꯦꯝꯕꯅ ꯑꯣꯏꯅ ꯈꯨꯝꯃꯤ ꯏꯅꯤꯡꯊꯧ ꯃꯥꯒꯤ ꯃꯃꯤꯡ ꯁꯥꯟꯊꯂꯦꯝꯕꯤ ꯍꯥꯏꯅ ꯀꯧꯏ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯂꯦꯝꯕꯕꯨ ꯍꯥꯟꯅ ꯈꯪꯈꯤꯕ ꯑꯣꯏꯕꯅ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯍꯥ ꯅꯨꯄꯤꯁꯤꯅ ꯈꯨꯝꯕꯗꯤ ꯀꯔꯤ ꯀꯥꯏꯕ ꯅꯪꯉꯣꯟꯗ ꯍꯪꯕ ꯅꯠꯇꯦꯅꯦꯍꯦ ꯂꯦꯝꯕꯅ ꯏꯅꯤꯡꯊꯧ ꯃꯥꯗꯤ ꯃꯃꯤꯠ ꯎꯗꯦ ꯑꯗꯨꯅ ꯏꯅꯤꯡꯊꯧꯅ ꯍꯪꯂꯤꯕ ꯑꯗꯣ ꯈꯪꯗꯕꯒꯤ ꯑꯩꯅ ꯑꯣꯏꯅ ꯈꯨꯝꯖꯕꯅꯤ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯑꯩ ꯅꯣꯏꯒꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯀꯔꯤ ꯑꯃꯠꯇ ꯈꯪꯗꯦ ꯁꯥꯟꯊꯂꯦꯝꯕꯤ ꯑꯁꯦ ꯑꯩꯒꯤ ꯂꯩꯃꯁꯤꯗ ꯑꯣꯏꯍꯜꯂꯅꯤ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯂꯦꯝꯕꯅ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝ ꯑꯁꯤꯕꯣ ꯃꯍꯥꯛ ꯑꯁꯦ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯃꯁꯤꯗ ꯏꯅꯤꯡꯊꯧꯅ ꯄꯥꯝꯂꯤꯕ ꯑꯁꯤꯕꯨ ꯀꯔꯤꯅꯣ ꯏꯅꯤꯡꯊꯧ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯀꯔꯤ ꯅꯇꯤꯛ ꯂꯩꯗꯅ ꯑꯩꯉꯣꯟꯗ ꯅꯪꯅ ꯍꯪꯒꯠꯅ ꯋꯥ ꯍꯥꯏꯔꯤꯕꯅꯣ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯊꯋꯥꯏ ꯂꯧꯕꯁꯨ ꯉꯝꯕ ꯅꯤꯡꯊꯧ ꯑꯃꯅꯤ ꯍꯥꯏꯕꯁꯦ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯂꯩꯔꯝꯕꯤ ꯁꯥꯟꯊꯂꯦꯝꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯈꯨꯗꯥꯡꯗꯨ ꯄꯥꯏꯔꯒ ꯆꯤꯡꯗꯨꯅ ꯆꯠꯄ ꯍꯧꯏ ꯃꯇꯧꯁꯤꯗ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯍꯦ ꯏꯅꯥꯏꯁꯥ ꯅꯨꯄꯤ ꯑꯁꯤꯕꯨ ꯐꯥꯎ ꯑꯁꯤ ꯍꯥꯏꯔꯒ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯁꯥꯟꯊꯂꯦꯝꯕꯤꯕꯨ ꯐꯥꯗꯨꯅ ꯃꯥꯒꯤ ꯁꯒꯣꯜ ꯃꯊꯛꯇ ꯍꯥꯞꯀꯠꯂꯝꯃꯤ ꯁꯥꯟꯊꯂꯦꯝꯕꯤꯁꯨ ꯅꯥꯟꯊꯣꯛꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯂꯝꯗꯦ ꯅꯤꯡꯊꯧ ꯂꯥꯛꯄꯅ ꯂꯦꯝꯕꯕꯨ ꯍꯥꯠꯂꯨ ꯍꯥꯏꯅ ꯌꯥꯊꯪ ꯇꯧꯔꯝꯃꯤ ꯁꯥꯟꯊꯂꯦꯝꯕꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯁꯒꯣꯜ ꯊꯛꯇꯒꯤ ꯆꯣꯡꯊꯔꯛꯄꯅꯤ ꯑꯗꯨꯕꯨ ꯃꯆꯤꯟ ꯇꯨꯝꯕ ꯄꯣꯠꯁꯛ ꯑꯃꯅ ꯊꯤꯟꯗꯨꯅ ꯊꯋꯥꯏ ꯊꯥꯔꯝꯃꯤ ꯂꯦꯝꯕꯁꯨ ꯃꯐꯝ ꯑꯗꯨꯗ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯔꯝꯃꯤ ꯅꯨꯡꯉꯥꯏꯕ ꯁꯔꯨꯛ ꯐꯪꯂꯛꯇ꯭ꯔꯕꯤ ꯁꯥꯟꯊꯂꯦꯝꯕꯤꯒꯤ ꯄꯨꯟꯁꯤ ꯂꯃꯈꯥꯡꯗ ꯃꯥꯡꯈꯤ ꯃꯄꯨꯔꯣꯏꯕ ꯂꯦꯝꯕꯁꯨ ꯄꯨꯟꯅ ꯊꯋꯥꯏ ꯊꯥꯈꯤ ꯄꯥꯎ ꯑꯁꯤ ꯂꯦꯝꯕꯒꯤ ꯃꯄꯥ ꯃꯃꯥꯅ ꯇꯥꯔꯗꯨꯅ ꯃꯆꯥ ꯃꯃꯧꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯂꯤ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯂꯥꯛꯄꯒꯤ ꯃꯐꯝꯗ ꯋꯥ ꯍꯥꯏꯔꯨꯕꯗ ꯑꯔꯦꯝꯕ ꯇꯥꯗꯨꯅ ꯇꯣꯛꯈꯤ ꯃꯆꯥ ꯃꯃꯧ ꯀꯥꯏꯅꯕꯒꯤ ꯑꯋꯥꯕ ꯑꯗꯨ ꯈꯥꯡꯗꯨꯅ ꯋꯥꯅ ꯄꯨꯟꯁꯤ ꯂꯦꯟꯈꯤ ꯑꯗꯨꯝꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯀꯞꯇꯨꯅ ꯂꯩꯍꯧꯔꯕꯁꯨ ꯅꯤꯡꯊꯧꯒꯤ ꯀꯥ ꯍꯦꯜꯂꯕ ꯃꯇꯧ ꯑꯗꯨꯗ ꯄꯦꯟꯅꯗ꯭ꯔꯕ ꯃꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯗꯨ ꯑꯄꯨꯟꯕꯅ ꯄꯥꯡꯒꯜ ꯑꯣꯏꯗꯨꯅ ꯄꯨꯂꯞ ꯄꯨꯟꯁꯤꯜꯂꯒ ꯅꯤꯡꯊꯧ ꯂꯥꯛꯄꯕꯨ ꯍꯥꯠꯈꯤꯔꯝꯃꯤ ꯅꯤꯡꯊꯧ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯗꯨ ꯏꯪꯅ ꯆꯤꯛꯅ ꯄꯥꯜꯍꯧꯈꯤ